ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯊꯦꯜꯁꯤꯗꯤ ꯀꯩ ꯃꯊꯦꯜꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯥꯍꯩ ꯊꯣꯡꯕꯅꯦꯕꯀꯣ ꯉꯥꯍꯩ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯤꯃꯤ ꯁꯤꯡꯖꯨ ꯂꯩꯔꯦ ꯀꯣꯕꯤ ꯀꯣꯠꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯕ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯊꯦꯜꯁꯦꯀꯣ ꯁꯤ ꯈꯛꯇꯅꯤ ꯑꯗꯣ ngasi kamayi tawge hai kanda aigi nungsijarbi aigi gairim yaudre ma se masa khara nungaitana leire ado video namse haraga ma yawningdre na hai leire bako haibdi makhon do khara yadraba ma se lok khara leire bako aduna itomda oina tare adu oi tare sina myam chaba haurusi chang khalaga mahi fajare mahi jide हाँ थोंजे खितंग निकाल मथादो आलू से हेन हावरेदा
ꯏꯟꯁꯥꯡꯗꯤ ꯐꯖꯅ ꯊꯣꯡꯕ ꯍꯩꯔꯦ ꯑꯩꯁꯦ ꯍꯥꯟꯅꯒꯗꯤ ꯁꯨꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯎꯔꯦ ꯏꯟꯖꯥꯡ ꯃꯌꯥꯝ ꯈꯨꯍꯥꯎꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯈꯨꯗꯤꯡꯃꯛ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ ꯑꯗꯣ ꯅꯅꯥꯎ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ 30K ꯁꯨ ꯌꯧꯗꯧꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅꯀꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯒꯥꯏꯔꯤꯝꯁꯨ ꯑꯃꯨꯛ ꯅꯥꯕ ꯐꯔꯁꯅꯨ ꯑꯗꯣ ꯃꯥ ꯑꯃꯨꯛ ꯐꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯨꯂꯞ ꯄꯨꯟꯅ ꯑꯃꯨꯛ ꯆꯥꯃꯤꯟꯅꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯕꯥꯏ ꯕꯥꯏ